Ngasi Nongmaijing numit tarik 19 numit asigi rasipal pijari. Mes rasigi oina thabak tawbada thawai yawba amasung mai pakani haibagi thajaba lei banumini. Bris rasigi oina sel thungi phibam phagat charagani pangthokhiba thabaksing kanai. Mithun rasigi oina miga muknaba khara laigani anauba marum mapang khangnaba tongjagani oija oithak phangani. Karkat rasigi oina wakhal thoktaba pokning waba numit oigani apambada henjinna thajaba thamlagalu. Singha rasigi oina tunglam chatki lambi semjaba afaba laigani. Adubu napal kabadi tawgunu. Kainya rasigi oina thabak kana subagi kanaba phangjagani panduna lairamba thabak singsu loisingani. Tula rasigi oina marum mapang loinaba tinabada nungsinana nungaina laigani lalolbada kanagani. Brisik rasigi oina khudaki oina chading hengatkani sel sijinnaba hayu marai yenaganu. Danu rasigi oina wakhal lausing thokpa tawruba thabak kanajagani henjinna thajaba thamganu. Maka rasigi oina sel thongi thorang toba yagani nahaki thawgalol thagatpigani. Kumbha rasigi oina mai pakpagi lambida marum mapang singna sagatpigani. Marum mapang galap thoknaganu. Mina rasigi oina thamoidagi thorakpa thabak singda thajaba thamu amasung